Haukiba tang taramarida salungfamda thokiba laibaktiba thodokta aina thingkraba lahlolof pripaki kadar ama leikidaba amadi tarukna police ki custody da faduna thamba aduga mari lerena Hairok police station da FIR pankre hari amadi ngasi Thobal SP conference hall da DIZ range to Hauwism Zoges Sanrana thodok adugi matangda paugi mifam ama famladuna wafam kaya thamlakti Kasing kuno dari salungfam tanah lakoni, aduna asing aduga hosing moido forensic examination kaya ama tawun lore, adagi pari bami woi sing adugi interrogation statement matang laudana investigation tawuna matang chatari, masing matang da apagi lamna police na tolba thawuk sesa allegation kaya ama hajil dapat hinare. Aduna kogi police ki police na life and property of the public na police police na tawag thabo ni aduna masreja kogi amana hairo mayam adu kana go mana tawag thabo tuda ko investigation tawag do pen da bale kana KSC ko police quarter de post obiraga CBI na to NIA na investigation tawna ba to gesu to biro aduga masi koi district police Thobal gi police personnel sing SP the officer sing mayamna koi gi niyom chumna koi thabak tawjaba aduga life and property of the public inga kun lejari ba sing sina tawbadai ta serana atopa magi imda unana wonu besin tangi tawbiganu aduga hai go phari batam sing adu police custody da lei bani aduga langiba tang kulum doida court ta puthoga mogi achumuran hearing to da bani aduga da court na leko da ba mogi domain of the court lei gra bo ni adu masin tang lei mayam da ajage aduga usiki legi da ngang si jun tha dagi masi school desu latre aduga masi pripak Yawba pripaki ke dramani aduga habisi ko ino ji investigation phangba ngami